Mayam Amazing Bible Prophecy Ministry na Taram Oksari Nasidegi Ekona Tangan Mikudingi Modern Bible Translation Unmask Hibadi Huji Bible Gibbers and Cameron Translate Cameron Pangi Hari Pasikadaki Lapuno Karambana Singba Translation no Karambana Aramba Translation no Hyper Adugi Maramda Amazon Mokoina Tapiba Bible Garamba Doctrine Sing Adukarino Happy Maram de Kona Kainagani aduna ngasi nainagadar besna kona Bible gi stream ani lay aduga stream hariba ani dudi western amasung eastern stream ni adubu western stream gi maramda ngasi khara nainagani ahan badai koi shoda partna thause sagada laibe payam thagasare pai koi ngasi naki Bible gi translation asigi western stream western degi lakpa Bible translation sing asigi maramda koi na khitang nainagadawri history oina Masidan hana board ni ba ina ngamu kati mosuna ke ni migi mati ina wan biu dari ben pun kudi mutusna hana board biu Prabhu gi minda kuram jari amen wa is now sang koina Bible gi translation gi oiba magi Hourakpa lambi se kya murum lai adubu isam samna haiba mayamado samjalaga subsalaga ikoina ani khak lai haina lobi hai madudi western haidi western Roman Empire de gi lakpa Nongchuptagi de gi lakpa Bible gi isel Hadi Bible ki paring ama aduga eastern stream haina masina nongpok habiti Syria romdegi lakpagi stream haiba ama haiba ani asigi maramda aikoina naina bhaibse yamna darkar le western streams of the Bible haiba asigi maramda aikoina khara yengmandase sinausa aina ngasi pijariba notes ngasi aina Bible gi translation gi maramda lairik Mari mga hena pakre na inakre hariba adudegi aina samlap palawbani ngasi asina western stream of the Bible haidi western Roman Empire gi Nongchuptagi na degi lakpa magi stream Bible gi isel haidi magi lambi je asri lakpa Bible gi paring se masigi maramda ikoi nainasi samlapna aina notsing adu pijabani aina full oina pijabadi ngamjadre masi nainasi aduna Roman gi hadi Roman Samars gi Nongchuptagi balaiba habidi marwena Alexandria Egypt ki hujina North Africa kuna North Africa da leiribe Egypt haibse masigi Alexandria haiba sida masigi center oire kuna western sing center je masidani haiba mapum asida kuna Bible tama School of Theological and Training hadi Bible gi manamda tamningai gi tama school kyamrum masida linkhalame aduga 180 da Justin Matyr have nupase masi poke haiba sina anbani mana apostle sing hadi Prabhu gi sebok singna Prabhu Jesu Christ gi sebok singna takpi tambidaba mayam ado mahaki aningbagi matu ina makoido semdok sajin tawraga madu manghanduna takpi tambiba hokhiba nupase mahakne mana kwaidigi ahanbane asumai tawna semjin sandada Bible hongthong hanjin mana tawe adugi matungda mahaki sata Tatian haibasina anishuba century da AD century da mahana mong matung inki aduga hairiba se mahana su sem teaching adumuk sathai mahana Clement hairiba ikoina oza ase apawa oza ase Alexandria gi mase 150 dai na 250 gi AD da hinglamba nupani ani aduna mahakpu takpirami aduga makoi asina ne Clement Tatian Justin Matyr makoi marone Clement asina Gnostic idea habidi Christa je ekoina Godhead adi ipa ishor Father Son and Holy Ghost haibase masigi manungi member ama nate haina aranba thakpi tambi ama pusalakeba haidi maje mi gumbani ekoi mini haibigi adoromda aranba thakpi tambi ama pusalakeba masi makoina horokpani aduna hojikso Gnostic Bible haina ekoina mayam leiri ko koina Bible da yautaba topa Roman Catholic singdadi leiba mayam lei aduna hairiba Clement asina Alexandria da aduna ekoina church ke ba amukoi gi takpi Ecclesiastical school haije church ke ba dharma ge ba takpi tambibagi school asem hana lengkhat ki aduga mahak asisu Plato na iramba lairi singai da 428 na 348 BC gi matamda lairamba Plato koina Greek ki koina philosopher haibise mahaki satra moirame haidi mahaki writing ga yamna pamna me aduna mahaki wakal mahaki
mahana tawriba takpi tambiba khuding mase mase Plato ge idea do mahana pusaleba adu hairib do Bible das mahana pusalakne aduna mahana ahanbada takpi tambiki hada Revelation 1:10 da yawriba Lord's Day Prabhu gi numit se masi nomaisin numini haina mahana ahanba takpiba hauki asimaksu Lord's Day se Sunday ne na takpidi oi Bible legi de masi praman piba ngamde asi haina text piningai leiteba adu mahana ahanba takpiba hausi masini adu hairiba matam masidasu hadi Rome gi Bishon Victor habse masinasu hairiba idea se mak takpirameba asamai tawna Clement gi matungda mahaki sata Origen habse 194 daina 254 AD da hinglamba Origen hasina muk maki matung ile atu mahaki ju amuk asengba Bible gi apostle sing iramba Moses na iramba maichok sing iramba sing ase mahangna masibu molanba masi shamtok shanjin tawbagi thabakse asmai tore translation da hapchanba adu onthokpa maroina New Testament da khom masi maki anungbagi matuina takpi tambiba do mana haukirameba masini ko aduga Alexandria da leiba school sing asina suko aduna apostles sing iramba Bible ase hena mokhoi gi wakhal se lali haina mokhoi Greek ki philosopher mokhoi gi takpi tambiba me amda pusalaga mase mokhoi na semdok pa sum thokpagi thabuk do masi mokhoi na torame asamna hairiba Greek ki manuscripts ase masida on ba camera lakhirami habse masini adugi matung damu 313 gi AD da haidi Rome gi ning thoren Constantine habse marksina Christianity olakhema ma Christian ole mana Christian olakmu matamda mahana Ishobias hairiba Caesarea da leiriba magi bishop se masida mahana harame anova New Testament gi Bible copy yankai khangna hak thorang taw haina mana horame mana ya thangpirame adan mahana pibigi matungna hairiba se mahana Ishobias asina mu Origen gi Bible Greek gi Bible je mahana edit tawrameba aduna Origen degi mahana copy tawre asmai tawtuna yamna ekhona western degi lakba haidi Origen gi Bible asi shamdoksin tawraba yamna aduna karab oikraba aduguma Bible neba adudagi mahana copy tawre aduga hairiba mahaki copy ase Codex Sinaiticus and Codex Vaticanus haina hojik lai adu hairiba ani asidagi ne hoji modern Bible sing loinamak translate on except KJV King James version ga New King James version ga ani janatana hojik phangliba ekhona Bible gi khona NIV hairo adi ekhona anawa Bible gi leiriba Bible ki translation mayam easy Bible haiju revised standard version hagira leiriba khodamak se hairiba corrupted manuscript asidagi translation tawrupani haibsineba aduga mu kawgumse aduga 382 AD da mu Pope Damasus na Jerome da ekhona mahana ya thangpinami madudi Latin lon da ko Bible ki translation ama putho haina ya thangpirame asuna Jerome na mu Ishobias ki library amusung Pamphilus ki library hairiba sida Origen gi ngasai gi magi molaba mokhona sendoksen tawraba manuscript ado ayibasing ado masida preserve tawdun tharame badugi library aduda mahana changlaga madudigi lawrame hairiba dun mahana Codex Sinaiticus amsu Codex Vaticanus hairiba anisidagi mahana phangai hairiba asidagi mahaki Latin gi Vulgate haujina khanglariba Duai Bible habse masi mahana pothoki around 400 AD gi matamda hairiba Bible asina ekhona Roman Catholic ki magi official oiba mogi church ki oiba Bible ado masi oiribneba aduga mathangda sum chatharakpana Council of Trent habse 545 taina 1563 AD gi matam asida phangkiba aduna Roman Catholic Church ki oiba yamna maroiba mifamni hairi mifam asina masagi Duai Bible ase Latin gi Bible ase masi aranba leitre haina makona laktholameba aduga magi second translations na 1582 gi 82 AD da mase Duai version haina khangna ka translate meba asabai to the western gi Bible gi stream sing ase makhoi gi lairi lai so eba scholar sing na masi semdok sinin karap to khraba modern khrabneba aduna makhoi asibu alep a habiti Codex Sinaiticus alep b Codex Vaticanus haina
ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯕꯥꯏꯕꯜꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯈꯩꯁꯦ ꯑꯦꯛꯁꯦꯞ KJV ꯑꯃꯁꯨꯡ NKJV ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯕꯥꯏꯕꯜꯁꯤꯡ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤꯒꯤ ꯕꯥꯏꯕꯜ ꯍꯥꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ corrupted manuscriptsꯤꯡꯁꯦ ꯃꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ KJV ꯕꯥꯏꯕꯜ ꯇꯥꯛꯄꯤꯕꯒ ꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯃꯤꯁꯤꯡꯅ KJVꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤꯕ ꯃꯤꯁꯤꯡꯒ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯕꯥꯏꯕꯜꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯤꯕꯒꯤ ꯗꯣꯛꯇ꯭ꯔꯤꯟꯗ ꯈꯦꯠꯅꯕ ꯀꯌꯥꯃꯔꯨꯝ ꯂꯩꯕꯁꯦ ꯃꯁꯤꯗꯒꯤꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯁꯣꯕꯤꯌꯁꯀꯤ ꯒ꯭ꯔꯤꯛꯀꯤ 50 ꯕꯥꯏꯕꯜꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯅꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯚꯦꯇꯤꯀꯥꯟꯒꯤ ꯃꯈꯣꯏꯒꯤ ꯔꯦꯀꯣꯔꯗ ꯊꯝꯐꯝ ꯑꯗꯨꯗ ꯑꯃꯅ ꯂꯣꯛꯑꯞ ꯇꯧꯔꯒ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ 1941ꯗ ADꯗ ꯃꯥ ꯄꯨꯊꯣꯛꯂꯝꯃꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯗꯤ ꯁꯤꯅꯥꯏ ꯗꯦꯖꯔꯠꯇꯀꯣ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯁꯔꯨꯛ ꯀꯌꯥꯃꯔꯨꯝ ꯑꯁꯦ ꯐꯪꯕ ꯉꯝꯈꯤꯔꯝꯃꯦꯕ 1844 ꯑꯃꯁꯨꯡ 1859ꯒꯤ ꯃꯅꯨꯡꯗ ꯐꯪꯉꯝꯃꯦꯕ ꯃꯁꯤꯀꯣ ꯁꯦꯟ ꯀꯦꯊꯦꯗ꯭ꯔꯤꯟ ꯃꯣꯅꯥꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯥꯎꯟ ꯁꯤꯅꯥꯏꯁꯤꯡꯗꯀꯣ ꯃꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯕ ꯃꯁꯤꯗ ꯐꯪꯈꯤꯔꯝꯃꯦꯕ ꯑꯗꯨꯒ ꯗꯥꯛꯇꯔ ꯋꯦꯁꯀꯣꯠ ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯍꯣꯠ ꯍꯥꯏꯔꯤꯕ ꯁ꯭ꯀꯣꯂꯔ ꯑꯅꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯤꯛꯀꯤ ꯕꯥꯏꯕꯜ ꯑꯅꯤꯁꯦ ꯃꯈꯣꯏꯒꯤ ꯒ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯑꯗꯨꯒꯤꯗꯃꯛ ꯃꯁꯤ ꯃꯈꯣꯏꯅ ꯂꯧꯔꯝꯃꯦꯕ ꯑꯗꯨꯅ 1870ꯗ ꯕꯤꯁꯣꯞ ꯑꯣꯐ ꯁꯦꯟꯇꯤꯕꯔꯤꯅꯀꯣ ꯃꯁꯤꯒꯤ KJVꯒꯤ ꯕꯥꯏꯕꯜꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯔꯤቫꯏꯁ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯔꯤꯚꯤꯖꯟ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯃꯤꯇꯤ ꯃꯦꯝꯕꯔ 53 ꯈꯜꯂꯝꯃꯦ ꯃꯗꯨꯒꯤ ꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯋꯦꯁꯀꯣꯠ ꯍꯣꯠ ꯍꯥꯏꯔꯤꯕ ꯑꯅꯤꯁꯦ ꯌꯥꯝꯅ ꯏꯊꯤꯜ ꯄꯤꯕ ꯉꯝꯕ ꯐꯤꯒꯔ ꯑꯅꯤꯁꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯃꯦꯕ ꯍꯥꯏꯔꯤꯕ ꯔꯤቫꯏꯁ ꯁ꯭ꯇꯦꯟꯗꯔꯠ ꯚꯔꯖꯟ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯈꯣꯏ ꯀꯃꯤꯇꯤꯁꯤꯅ ꯑꯗꯨꯅ ꯋꯦꯁꯀꯣꯠ ꯑꯃꯁꯨꯡ ꯍꯣꯠꯀꯤ ꯒ꯭रीक न्यू टेस्टामेंट मखोन सिनरमेबा असमाय तौना 1881 दा असैगी रिवाइज वर्जन जे इंग्लिश की रिवाइज वर्जन जे पुथोखिबनी हैबसे मसी एखोना काउगुमसे समलप हिस्ट्री ने अदुगा टेक्सास रिसेप्टस अमसुंग कोटेस बेंटिकेनस हाइरिबसे मसीगी खेनाबा अखोना किंग जेम्स अखोना मथंगी वेस्टर्न स्ट्रीम दा लाकनी को टेक्सास रिसेप्टस हाइजना वेस्टर्न स्ट्रीम दगी ट्रांसलेट तोरपनेबा अदुगा कोटेस बेंटिकेनस हाइबसे करप्टेड मैन्युस्क्रिप्ट नि हाइरिबा अनि इसगी खेनाबगी मरंदा असिदा असुमना इ मसिखक इरगा मसिखक तौरगा लोइसनजरके यामना ngasi ngangaroi mathangda mu eastern gi maramda ikhone lake philip mauro hairibase masne intelligent greek scholar hairiba yamna greek ki ko adugumba bible gi scholar yamna punung changlaba asina mahana asumna record ko batudi 7500 ITL Bourbon divergence in the gospel alone hari gospel ni methu maluk asida khena baje 7578 khoi gi hongto khanjin je masi lei ha hongto hongjin to base sikaktani ko yam khre aduga amusung 2877 wahi sina pura lokthokib omission tawgi omit tawki baje khona ngasai gi Texas receptor dagi omit tawgi base original manuscript dagi omit tawgi phange aduga 536 wahi asina hapsinba Bible da original da yarom da koina hapsin da oirame aduga 935 asina substitute of mahut sindan ba wahi oirame aduga mafam hongdo honjin tawbujina 2098 words se masi hongdo honjin tawba yarom he aduga modification nauna samdokpasina 1132 words habse masi phange kya gi matik khena khrabna ne film moro habse koina masang da jong masi gi baram da naina khani ekhona lord habse jesus ki mot lord hana mot sinba asigu makya baram je ekhona mathang da mu mathangi eastern manuscript to madudai da ekhona thangna gani aduga ekhona mathang nauna ekhona bible gi ekhona KJV ga athok important version sing asiga bible gi boriba text sing ko jam tuknin oiba text sing ase ekhona mathang manaw naina sangdam na ga yena khani aduna ai ngasi gi series asidi moroina english fazna khangba isnaw singi damakta di yamna kanagani adu masi ekhona khangjan baje darkar lai masina maram oiduna ekhoi gi hoji christian denomination singi marakta ala kya baram takpi tambiri base hairiba sinaneba masi pura mukse saitan gi plan ni adu ekhoi di asangba protection oiba taragadi ekhoina
ꯑꯩꯈꯣꯏꯅ KJV Bible ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯗꯕꯅꯦꯕ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯊꯪꯗ Eastern Stream ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯁꯤ ꯉꯁꯤꯒꯤꯗꯤ ꯁꯥꯏꯗ ꯇꯦꯟꯇꯛꯅ ꯂꯣꯏꯁꯤꯜꯂꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ नखोइबु बोर समोन असिना नखोइ बोर फुंबा तारगदि नखोइ इस्नाउसिंदसु हाइबियु अदुगा अनोबो मी ओरगना आइगे चैनल असिबु सब्सक्राइब तौबियु ताबिरिबु मिपुं खुदिमक्ता ईश्वरना बोर पिबो इस्ना प्रार्थना तौसे सर्वदा लेबे पायाम थागसरे अखोइना मॉडर्न वर्जन सिंग मयाम असे बाइबल की अनोनोबा ट्रांसलेशन मयाम लाइफ से कदाइदगी लापनो मसी औरपुं करिना हसिग मरमदा हिस्ट्री इतिहास मते मखनैना खरे अखोइना तमखरबनैना खरबासिदा नांगना काउन बिगनो अदुगा इपाइसो तारे बिसना खुरिंग सुमपा नाइदबो पोपिनाबियो प्रभुगी मिंगदा खुरुमजरी आमेन।